Hello, good evening. Welcome to Northeast Window. Northeast Window na sandok sa Northeast Talukta Jan MAIBAM na taram na ujari. Matamatang itolopa tungan bi su singi matang da kananay na ba semzari pa platform. Northeast Taluking nga sitamzari ba akanaba topic ti cabinet metrics in the new government. Ako gi Manipur da how kiba chay 2025 ki February gi date 9 da hanagi chief minister nong tomba biren mahaki chief minister gi from the resign to krapa matung da namit marini suba namit February gi date 13 da Manipur da president role Jalal ngasi fawal Jalal lakraba matung da khigi around 25 ki say tangai salakpada gi Manipur da popular government amakha install to bio haina prasasing na demand toroga lakpa madu thengkang kaya rakta khigi sema gani hara kana khoi sem da lakpada na maram ora kanda 2026 ki February gi 13 jorom dai numit khara khaktamak ngaraba matam da khigi Manipur da government amakha sema ki ba habitare center na February gi 3 da khigi chief minister si khallaba matung da 4 da chief minister amadi makalune na chatkada ba khoi minister mari uptaking tawkiba wasak lokiba habitare maroina khogi nauna form toriba popular governments da khogi singzam assembly constituency gi MNA ne lebiram ba khogi nam kem chana chief minister gi post leirama matung da ma ki matung da khogi deputy chief minister ani duga minister gi post ani am khoi mari kha khauzu faw gi oina di Taking Tokiba Habitare Duga, February that 5 Assembly Han Boy Assembly me from Hoki but Dubu, Deputy Chief Minister and city video conferencing Kutang da Kui Assembly Dubu attend Tokiba Ponamasulay, Matans Laibasi, Subna Kaki, Kui Chief Minister Amadi Minister Marie Dukaktana, Kui Lura Bramhaki, Minagadoriba Council of Ministers, House of Fow the expand Torokjubasikari, Maramgino, Habigi Potuni, Hosik Lady Basi, Masina Maram Orakanda, Presasing da Kui, Mark the Taraga Riba Kui, Nauna form Toriba governments Neto with the Baku. Tabak tokai ke amaru sulai bani prasasing expectation che tuki mati wang ba habitare maramdi 2023 gi method tagi Manipur da tholai ba conflict se khoi gi government sina matam tuki government na khoi result obang amam da do chiki lak iba new government haitare masisna yamna thuna hariba conflict se resolve to nabagi damak da prasasing expectation che tuki mati wang ba maram adu hozik fawba gi oina di cabinet minister expand torok tribasigi manung da kari Agenda Laribano Kari, Madam Laribano, Habasiki Matang, the music canon in Nagadoribasi, Kanana Bada Saruyabina by Kugi studio, the election in the Liberia by expert panelist, man the Saktak Chuke, a hand with the Kakum the Bochage advocate or in the Liberia, or KOROUHANBA LUWANG, or Zabuikakum the Bochari. Anisuba panelist JALAL United Committee Manipuri President Oibiriba MEIBON PHAOMEI Ozabusu Ikaikum the Bochari, Ahum Suba panelist AMMOCOC President Oibiriba SM JALAL Atin Mamatang Manungta, Equigi studio the joint Obirakani. I hand Base Oza KOROUHANBA the Gidamak Lakcherage, Oza Prezamiam Singna government Amakak Sembu installed to you having a colousing say last word Avatare Santerna. Manipur da new government amakang popular government amakang install to remasida yumnam kem chana chief minister oina wasak lok matung da minister mari amaga wasak lok re but hozik fawgi onedi chief minister na mahaki council of minister like the ribasing si masi pirage habigi post governor da so hozik faw da claim to pagi post laitaba center na sukhalak triba aduga chief minister da so hozik fawgi oina governor de claim to adu itaragadi maraksida koigi numikyani leigedori bano yamna thuna expand to buduni myamna pame base koi thabak tawgada me amam su leiri bani adu hozik fawgi oina di minister gi pot se expand to rokta gi pot amakang leiba masida hidden agenda kari lerang ba yai na ozagi ba khalan leibi hojiki leiba cabinet si expand to basi tawbudi yare haitare maramdi yam thuna mamangi koina hek si minister point to baga adum numituda adum wasak lore nongalaga adum koi assembly 7 assembly du pham khre adu 12 assembly gi 7 session ko adu pham khre adu gi mu nongal badamu cabinet ki mi pham mu pham khre Swaina Matang Lak, I'm tuna taweba. Aduga wai karigi atay lemhoriba minister sing hapta dnale no haibase. See, I'm questionable way. Adamadu kogi ahan magi hapaiba kanugi mongche. Adum ketang yuminabaya haita. Ahan bada koi CMC honorable CM Yunam Kemsan hapkre. Adu matanga deputy CM lo city ko madi nemcha kip gen hape. Aduga loinana Aikogi Minister Ani Loken Namadi Govindas Konthojam Hariba Mu Ani Sapaga Punna Hujik Legacy Chief Minister Targa Mangale Reko Cabinet Calix the Moy Mangale trying to leg Dobuni Koi Kanomawali Taret Mawali Taret Wali Sigi Mong does happy be Mongi and Kumatam da
ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ CM ꯑꯃ ꯂꯩꯔꯦ ꯆꯤꯡꯗꯒꯤ ꯗꯤꯄꯨꯇꯤ CM ꯑꯅꯤ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯦꯔꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯑꯒꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯃ ꯍꯥꯞꯈ꯭ꯔꯦ NPPꯒꯤ ꯑꯃ ꯍꯥꯞꯄꯤꯁꯦ ꯂꯣꯀꯦꯜ ꯍꯥꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯁꯤꯗ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯋꯥꯠꯍꯧꯔꯤꯁꯤ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯊꯧꯕꯥꯜ ꯋꯥꯠꯍꯧꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯥꯠꯂꯤ ꯑꯗꯒꯤ CMꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯋꯥꯠꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯔꯤꯌꯥꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒꯗꯤ ꯀꯦꯕꯤꯅꯦꯠꯁꯤ ꯄꯤꯔꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯁꯨ ꯄꯤꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯇꯔꯦꯠꯁꯦ ꯍꯥꯞꯄꯁꯦ ꯌꯥꯝ ꯑꯔꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯦꯕ ꯍꯥꯟꯅ ꯀꯩꯅꯣꯒꯤ BJPꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯋꯤꯡꯒꯤ लीडर खनबसे मसे याम अरुब अमा ओयेबा पाद खनब ngमदना मै मथक डिसिडेंट मैम लैबा अदगी याबा यादबा मैम अमा खलगना याम वाननी कोई खलगा हापैसे याम तराई तराई ने हापक बिउदि नतेबा अदो हुजिक लैरिबा यानदबा मैम सि रिजॉल्व तौदना हुजिक कैबिनेट की हापकबा लेमौरिबा मिनिस्टर तरेट हापकपसिदा अखोगी ऑनरेबल CM ना हुजिकसी CM ना खलमदोसे कना हापसिगे हाइबसी मा खक्तिगे ओइबा डिसिजन लौबा ngमोय अदुना सेंटर की अमुक वांग आगेदोइनी मरमदी कैनोदा ऑनरेबल CM मसामक्से अखोगी सिदा अखोइना हाप ngमब नते लीडर हापदा सेंटर दि हापगदोनि सिदे हाई कमांड की मथौनी अखोगी नतेना हाइरगा दुम लाए महानदगी अदा अखोगी नतेना हाइ अखोइना ngमब नतेना हाइर लाकमनिना हौजिकसो डिप्यूटी CM डिप्यूटी CM अनि हापीवा मिनिस्टर अनि हापी जिसु मखोगी पार्टी की साइड की हापे मखोइना ईबा लेटर कोई BJP की इंचार्ज नको मखोइदा इनवाइटेशन लेटर हाइदि नखोइ कैबिनेट मिनिस्टर होइना नंग कैबिनेट मिनिस्टर होइना खोइना सिदा अपॉइंट तौरेदा याब पिउना हाइरकपगी लेटर दो दुमाइना थार हापेब मयकेदि चीफ मिनिस्टर ना हापगदौने मसे चीफ मिनिस्टर ना हाइरिबा माना हापनिंगिबा कैबिनेट मिनिस्टर सिंगदो लिस्ट अमा सेमगा माना अपॉइंट तौबसिंगदो अमु गवर्नर दा थारगा गवर्नर मदु अप्रूव तौरगा मदु वसक लौगदौने अदु अखोइगी मणिपुर MLA सिंह मणिपुर की हानगी गवर्नमेंट सिना करीगुंबा अमत तौबा ngमजदबगी मोंग को लोइनमक अखोगी ड्यूटीज अमदि राइट्स मैम दु लोइना सरेंडर तौथोखिबगी मोंग दुदा लैखिबा अदुना हौजिकसु अदुगी मोंग दनि हौजिकसे कैबिनेट मिनिस्टर वालहौरि सिंगजे हापा मतमदा सुंसोय सोयदना सेंटर की इंटरवेंशन मैम लाकनेबा मोइना हापु मिदु हापकनेबा अदा याम लुरिसे हौजिकता हानगी लेरमीबा कैबिनेट मिनिस्टर ओइरमीबा हाइबदी हौजिकी गवर्नमेंट नतबा ममांगी गवर्नमेंट दा ममांगी BJP की गवर्नमेंट दुदा लेरमीबा सिंगदुगी मरकता खोइ अमु हन्ना हंजन्ना कैबिनेट मिनिस्टर सिंगे हाना ओइरमबा सिंग लोइ ओइनिंगमगनी मदु लोइ लौथोक अगा हापा मतमददी ngसागी अनौबा हौजिक लाइबा मंगा सिना कल लैथोखरमनिना अतै दु येनाबदा याम अवाबै मसामनि हौजिक दुसे मदुगी याम खनबा अदुदा मु खितंग फजना नियम चुमना हाइतारेको मोइनि यानाबा मौना कंसेंसस ओइना लेहौद्रगदी हाफौद्रगदी मदुदसु गवर्नमेंट से मुकाइबा याबै फियम लैबा हाइतारे मथंगी लास्ट द लॉ एंड ऑर्डर फिबम फत्ते हाइदना गवर्नमेंट से पिया थमगिबा नते मखोइना असेंबली सेशन कौरे 12 मणिपुर असेंबली सेशन दो कौरकनादा नो कॉन्फिडेंस मोशन थांगलानी हाइबगी ममांगी गवर्नमेंट प्रीवियस गवर्नमेंट की लीडर दुगी माइ कनोदा मायोक्ता नो कॉन्फिडेंस थांगतकनी हाइबगी मदुदा मखोइ मदशन यानरक्तबगी खाइबुंग तानरकपगी मतंगदुदा करिगुंबा दु तौतादी गवर्नमेंट माइथी गिनी अदोइदी गवर्नमेंट माइथी तागदी अमुगना BJP हलकपा याररोय हाइबगी प्लान दुदा अदुगी साप्तुदनेबा ngसागी कनो तौरकांदा अखोगी पिया थमजनग्रीसे लॉ एंड ऑर्डर फिवम फतबी नते लॉ एंड ऑर्डर फिवम फतबगी थमबने हाइतादी अखोइना मे 3 तगी अदोइ मरक्तुदा सही अमा अनि चोंदरगा किसु थमनिङाइ लेते अदुना सतेता थमगिनेबा अदुना याम चावबा मरम अमनी अन हौजिकसु अदु हापा मतमदा अचौबा अखोगी अवाबा मखोइदा पोलुम म सोइदना लेरंगनी अखोइना सुम ताजाबदा मसी स्पेकुलेशन निको अखोइना 100% मदु प्रूव तौबा ngambagi wafam dudi nate ado keno minister gi keno da yawningba sigi minister gi
Mr. Oining Bahitare, Oining Basing Marakta, Mokoi, Soina Kalu Lady, Hyper Pop Tari, Mahapak Tagadi, Hapak Tagadi, Yaw, Tagadi, Hypergi, Moy, the Krabunava, Kalem no Mali, Adubu, I know almost young, but the key, CM Hapak Pomatamda, Yam Nutrient Weba, person Amadona, Koina Kangi Haitare. Hana Adu Ebe, Kalambada, Yamna bias later, but Makalgi, Quabam Dadum, Moin arrangement or Hapai, other Sugro Shoidana, Atubamadam Dadi, Hapakani, Habit Hazabale, Tobadi, happy Bissing Lugi Marakta, I coisi Yenaba Mama later Gadi, Hapayaro, the Vanina, Yamuna Kalaga, the Hojik Amola is not a road in the Sitam Zanise, community. Politics man ba mawong maya mama blame claim ma'am to na ba akhoi adu hap ka dabani akhoi community adu hap ka dabni adagi akhoi gi hap ka dabni haibo maya mama lai ba say for example akhoi gi da singda gi hap khre deputy cm bo hape aduga tampak ta lai ba akhoi gi kangu ori ba maitai pangan gi mla ahum lai ri ba sigi marak ta gi akhoi amadi soidana akhoi gi hapam thoi haiba si su claim downloading never call. Aduna Sigi MLA, sorry, a home Sume, home with Donico. Hide be MLA, home Zigi Maratagi, Ama Hapam to Habitu, Madam Chava claim, a money, Sisu Canning, I wave a money. Aduna, Punamaxi and Canada, Makoida Cook Chipa, my Mamala, Duga Hapuroga, I coida Sigi, Moy Marta, Musaki Gada Hibagi, Signaba, Moida Prince and Crap, Cabinet key, Anova Cabinet, say Hapton, the knee Hadana. I should mind something. Okay, I was present and because the situation crucial by Habitare Quigi, Han already Minister from Paragalaramba, even a quick chief minister, Paragalaramba of the Hontaki, Lakadoriba, Laiba, governments that Quigi minister from Pagadoribra, Paradoribra, have Suyamna, Jobo questionable or Gallery, Madame Dani Quigi, Massina Sumarama Morakana, cabinet expand Tobangi. Ngam dabagi potse oigador ibra habisizu khanadingai wa potang khutele bane mathang se ozami wonra chigeza koigi president miam na huzik pami sam na koigi power fazana futok pangamba adugumba luchingba chief minister amakhakni pami base dubu huzik se chief minister leire koigi yumnam kem jana chief minister orga leire bane du government sem bangam dana matam ko ida lerakpado lastly finally koi government is same but adu huzik se amu ministers expand to bangam dabai pot amakhak laiba habitare hanagi huziki leiriba government sina su minister expand to bagi pose Kanaribra, Kanadribra Habisu, Presamiamna, confusion bagi pot Macaklay, but to center na Kalakpamu, Naigadoribra, Habisumu, Kanbangam, the bagi pot Macaklay, Damo, Live Sakwigi, Hanadi already Shanterna, Center Yakaya, Gadam Toraga, Lapas Mina, Center na Chuli Paraga, the Mak, Lagidoribra, Hataki governments to have a questions, Josie Presamiam, Dang Jamam, the bagi pot Macaklay, Habitat, Zakamai Tamini. Son, Siddi, Aquina situation Gimatungina, High Time Manipugi. Hokiba government kamaina kaikibano hokiba government kam bamida cabinet ministry CP ge have super yingwa masang yaba ahamba asi government se hoji situation de kai kiba government mamang government de kamain to ye habam tunda cabinet MLA amana oiragadi chumi MLA amana mantri phangmi adi have leite phangmi yai simsa su oi yai adubu mamangi government da sumi yembam tamda cabinet singse problem thok tur kan di kesu kai deba ma na phatan pai ba angang oisnu ahan oisnu pang boisnu pang deba oisnu sim oisnu ma da pi ba mantri da sum pai ba kesu problem leite adubu problem la pa matam da di kai da ka oi Mantri Mandon Singh, Mokoi Singh, Cabinet Mantri Singh, Sigi, Wakalon, Tada Bob, Amasangi, can come by Wakalon, Mohi individual Wakal Nataba, Pazag, Wakan Tadaba, the state problem, come my shop to Winnie, come my Manipur Skangani, Hadiba, come Manipur City, Apunba, Tuamba, Kangupna, Lay Kundavanina, any problem. Kangu topam tamda kamani samdai gani haba kok thadaba adumba yaba adu mantri singh gi mathau neba adu mamangi government da madugumba gi ngamgadaba mantri ampho pikhi dreba moi boina kenu to ino to bina to pikhi dre issue pikhi dre habji moi thabang utpani ko au kenu asuko mate luna manipur sigi pajamyang ihunda
aduga even mokoi MLA mantri oi pho manipur ka haradra manipur kam do udra hana lakpa timing duda except me amakaki rule to ba only chief minister matam du gi chief minister khat da mana khat law and order khangde amma khangde polap se mathanda ure ba adu atopa mantri mandon puri ba puminari ba mantri singje yamna manipur si history su khangdaba problem su khangdaba aduga kamaina koi suggestion pi ni su suggestion puthok to haidraba asing bam mayam su mantri oiru reba adugi awaba do mamangi simsession phangki ba madugumba su koi yengdabi yadeba hek pang pi bu su yadaba mleba ko ajuna asigumba yam luraba timing amakhakda hojiksi hojik puriba government asisu brain piba nataba makhoi masana khanjagadaba phau khanba ngamnaktraba kansida center na khanbiro nagoi khanbibuda khoi ya re na som surrender tokhiba adumba surrender tobuduna mantri chu mo khusida habakane ai thajadi number 1 mandi masagi phau khanba ngamdaba matam duda mingodi khanhalaga oirineba adunadi mi na khalakpa mi aduna ai ga khushi daksida mantri si pi da ya masida pi da ni masida pi da ni pi ni su ma thamoi de phao su hado pangam da ba timing ado handaki government sine ba masina takpadi madu government da leiba juda akoi hariba akoi honorable hoji pari bas tip sada akoi daka oyen pressure mo na pong pi su kana roi yes oi roi ke kai su kana roi ba adubu akoi pi ge ga di mo ni pi mo ta center de pi batai ro center de pi su oi roi da mo ka hai ge ba hoji NDA government si NDA government ni center su NDA government coalition ni manipur coalition ni adu di magi party gi da hoje example ta hai ge corner chama NPP da corner chama ne ekhoi di coalition ni adu ma si daka oi ai hap to bi ade habdigi wongoi MLA khangi sini ne ba yes nata corner chama ni ya de khaloi ne ma ni ya ba khanmani adu ga di aduga BJP su national party argument CCP ro na hoji chimsa bu fa nang su chimsa ora nang kibne ora nang home pai da nang deputy oi da pi la isine chila isine adudi hoji su expansion to ronda da makhoi ngai da ya ron aduna makhoi ngai da ya ro habati maji cabinet ki issue de gina hoji khoi kanglup nai bagi wong mong da pangang ngam su kan de yes akoi phange hergadi politics ti phange her hona batabani hona ba haibisi kamai phonani maram chana hona bataba adu di hoji tinau muslim singi pangan sing hetar pi da ya de pi pham tho eba adu pi pham tho bodu pi ga da basi kana no ba center ne ba hana di man chimsen oirame ko man list sem maksi problem pbo hana haibu ne ba hoji de madu gi capacity mongon de leitre ba adu di karnataka oi khoi panganda manipur da leiba hojiki pi kanglup nai bagi mong pi ba naga da deputy cm ama pi ba ha koki da deputy cm pi ba moi ne kha handak te kha yet pasi kha kalli moi ji mong ta dre ayo kha them boi na ha na ani pi ra mabu le phapon ahum pi thoga ga deputy yaw kha se na center na khan bagi pi ri ne ba hoi ani mu ro do ne ba adu center daka oidra yes kem akoi honorable chimsa da pressure pi kok sam gi atha thok te ba center da lodi kam phangbi ya khoi sina muslim sin no kari se pangal sin kari se khoi NPP da ka re ZU da ma le jare adu NPP di ani PO di ya ga da mandra section hai dok se ba yes NPP party di ani PO ya ro ba adu ta ka pha pi da ya dai ha ga na khoi kari ba Lelongi, ha, honorable MLA Nasir, ma ZU de ni. Le center ZU de tak na betare. Center ki ZU da national party mesin na coalition juga chau na le ni. Mohon na APP sino na ma netis na hire kan khak da phang ne ba. Ma na ba habi de ba phangoroi. Adu ji akhoi sida honorable Tim Chabu sei rubu ga tha thok te. Party da ma convince to gudam ni.
party na oh masi daka oi hauji ji lai ba situation sida pangan nama de piraga kang maseng gi nungsi sanana bagi future gi masi yam tangai phade mathang de pi drasu oji ki situation manipur da yam ma chalang na bam tam sidi mag daka oi ajuna masi pi pham thoena center na khallaga khalbi bado daka oi masi gi approach to gudabni yes adu di responsible karano praja na pressure pi tare aduga praja pressure pi da maduda karana initiative lawni kari ba mi adu ne initiative da ka oi ba magi reserve magi high command singbu convince to what masang ba ma high command pi gnu ha di akhoi da sida mi shi rasu pi roe ba mi si mina iram tho su pi roe ba pi ge ga di oji ZU ge high command magi makha pole mi kan samadi haraga khoi wongo ge mere MPP am phangre aju de ni phangaro masi di phangni law su phangaro asi de khoi hoji matang si ya da ba situation ya matam ma bu di phangpi piram ya aju hoji sina panganda lawat lagai phate myam hup laga ZU ge high command da haiwa masang ko okay ajuga aida sum hairapom tamsida hoji khoina manipur da chatna bi oina to di yaroi chatna bi oina kanglup nai bagi mong da jati wise hoji to ri se khoi community wise pi bana tiyo MLA have city ka ga 60s MLA da pong mantri si pong pi ai ba khoi sina matai singkhak da pi ga ju PBI aduga ite khoi sina matai sing lo loi mak atopa blogs no ite kai deba sida khoi na mitai de supni naga da supni kuki de supni pangal supni na masing wa khalo le ga di rangti sanabda manipur si amlu silak aneba maso me saroi seba 60s MLA mangda tani thoi khak le je ga neba tani thoi da matam mutungina ne andate khoi situation cha de khoi sim sa oijarasu orasu atopa community sing da kha pi ga matik sabu mi sing pi ga manipur si control to hoksi aduga MLA miyam se cabinet mantri tan thoi ja ha du se manipur de mok tana khona na bagi risk lo na bagi ne ba chum ne gi mantri department control to ga phau sa ngai ne te ba manipur gi lu ro ba tan kak la pum tam da ta ni thoi sina risk lo ga ba ngam ga ba kok tha da ga ba ngam ga ba adu mi da MLA pi sia ba ne ba chum ne gi gya le ka ru ro ba kai no khang da situation kama akhoi manipur kai do ni akhoi manipur kama ne wa nga ni ma situation la pom tanga kama state lo ne bo khang da mi mantri piru budi pi ba mi gi maran ne ba yes natra aduga lawing su la le lawing no manipur gi mo de pong moi da budi lawing no ba lawing mo mi da khak pi bi ade ba akhoi u gu da ne ba le ma si de pi ga di situation da tackle to ba da government la pom da lu apa ta da mo idea khal lo ya ma stand clear o mi ni ha bu du da pi ga bani alna tabi da ai MLA oire ha ai de suman ka pa mi ni a doctor o mi ni na ta ka ro hai da di mo commentary pi fam thok de ba ai hai di manipur gi interest ngang se wani da ko ajuna masida akhoi gi hojik chat down sajing to ki matung da down sajing to thing da jati gi matung inna pining pi gi da bani bhab to khalna lai re ba adu nusi sana si haraga di handak ki situation adi koi sina pangan su pifam di thoe yes piraga pusinaga afaba kanar matik sai have them tamda amakhan biro adubu matik sai haraga su NPP di khalu rono kana dre hai kaman mi ama point to greba adu hai kaman haraga to je ZU khat ngai re moduna haraga di ai di soi na phangani khali lumati po interest da ignore to bigano mi haraga di sirgi leriba simsel se accept to view okay mamdi akhoi uji ki situation yam nungai te ba ko aina mana mina habne ta ba manipur ki situation da kha nu sibagi tam da yengaga chehi am khat ngai re ajuda ne na ta ka phajana apumina bodu chungani haina hambra ore thamde okay oza am phazan tham bikre ko gi hojike manipur ge lari bese ko gi 2023 gi me 30 ge hona khoi manipur se charang na situation ama khakta lai bani na sebai ba government so cabinet minister kana pi ge dorino haibis da su yamna aruba khongthang ama khakti oi ba ha betare masida so ko gi lai ba chief minister sina ko gi khan ba gi potse ko gi full power fudok pangam draga so khoi center na masi manipur gi situation chi yeng bira akanda khoi gi manipur da integrity sagat na bhonarak pada peace leina bhonarak pada khoi gi chaf manabam yeng da
kani habagi asa du kalune na ai masang je oza jalal dalak che oza koigi oza mai bona sha habi koigi chief minister na pressure pi bagi mo ta ko center de pi bane hena koigi thabak se kumang saksin ba ya bagi pot am ka oi ba habi tare hojik se chief minister khala matung da deputy chief ani adu duga minister ani ga lai bani 7 ne hojik lem hora ga lai bise kana kana da pi ra ka doinu habi su khangba ngam da chief minister na khan ga dori bra khaloi dori bra habi su mo da full power pai layer bra claim to bangam bra habi so zi fob gi na khang da bagi pot am khak leiba assembly fob da uzi khoi gi leiba deputy chief ani do khoi gi kaino da video conferencing ki khudang da so khoi yaro bagi pot am khak so leiba khoi moi ahum se aduna center na sumasi khalak pa se dumak ngar ga leiga dori bra khoi gi center na power se adumak hana gum da pai ki dori bra habi su dumak su hanga ga so leiba ni aduga semai ba government se sumna khaki 1 year father bani adu itar di assembly dissolve to ba pam da bagi sumna khaki name se khaki oina semako government oiga dori bra masi su hakninga ba question ama khangni oza kabai thamini akhoi ge laingak ama akhoi manipur gi wana lakpase mase first of all akhoi na mase taram na oi haba wafam se akhoi hana dagi so akhoi masi gi wafam se dum phongdok naraga lai laingak se akhoi mayam asa tawraga lakpani laingak se akhoi mayam na karama matam da lakadori bno ne amna khorang na lengak si ngai ra ga lakpa hai tare ko no lengak si pakari gi damta pamino hai tare gati manipur gi haujik lairi ba ko gi political situation se masi ko yam uncertain oi ba yam turmoil oi ba situation am da leiba masiga loina namuka ko manipur si da hauji kanglup ki oi ba ko violence se thu aga leiba aduna maram wara kanda manipur se da khoi socially and politically yam unrest hoiba situation amada manipur se sangna 2023 gi May gi tang ahum dagi horaga ngasi phau si suwain lerakwa sige situation sina maram oirakanda manipur da IDP meyam ama khaki khoi gi issue lerakpa aduga free movement gi oiba issue lerakpa ate core issue meyam khak communities meyam gi marakta misunderstanding leihanba trust deficit leihanba akhoi meyam gi oiba collective road map ama khakta collective interest ama khakta thawak tawminaba yaraktaba adu maruwaina khoi gi manipur se sida separatism gi issue se kangkhalakpa masina maram oirakanda akhoi gi manipur sire sida hanadagi leijarakpa manipur gi lariba nomenclature do kairak kadra haibagi madu kaihanba pamdaba adumba valley gi people sing haiba tare maruwaina maitei amasung panganna masigi potse yam kanna masigi advocacy si tawraga lakpa sige manungdagi su akhoi gi valley da lariba akhoi gi maitei amasung pangan tanatana tongan ba kanglup ki silinaw meyam ama khaksu akhoi manipur gi integrity gi oiba wafam je sida yamna serious concern oiraga lerakpa haitare nakalam romda singda leiba singi silinaw meyam che masina mu kamai tawi haba kanda naga gi su naga gi oiba matam sang na lakpa magi political movement ama khoi naga so akhoi nation ama khaki political movement che masi wari sanraga 1997 ge August ki tang 1 dagi hujik phawbo wari sanraga lerakpa si outcome kari ora kadori no haibadugi magi impact kari la kadori no haibadugi am uncertain oiba keno masu future amasu mayam siresida amadu keno oiba anxiety oiba aduga nakalam ramda handaki thokriba hanadagi su lerakpani koi koki homeland gi oiba issue se adu handaki thokriba irang sigi matung siradi separate administration harga koki kangbu su akoi sap chana koi sikhang khangaga leibagi position ama lorakpa sina maram waraga manipur gi yam uncertain oiba situation se masi lerakpa sigi marak se sira lakaduri ba lengak se mahausa gi lengak ka manade yes lakaduri ba lengak se it's a great challenge mana mayok na gaduri si achoba samasya ma khakneba communities mayam gi marakta lairiba trust deficit se kokhan nanabagi hoiba achoba challenge ama mangonda lai ani subada haujik lairiba violence se masi se pura ma pungphana lephanba ma dakar lai ahum subada haujik changna thokna ba ya tadana lairiba IDP mayam ama lairi se masi mai magi hoiba masagi mayumda masagi maramdamda hanjal handanabagi sige challenge ama lai nakalam romda free
movement gi hojik leriba sigi challenge lei nakal amrom da khoi khoi kanogi illegal migrants me amo khaki oiba wafam se masi so challenge oina lei nakal amrom da drug ki oiba issue kari kra leriba me am se challenge lei nakal amrom da sahi khara sire sida khoi sira chakhot thoranga mari leina bada decade kya ba mekhat pada war ga da ba adum ba khoi da kano me ama lehore ba loophole me ama lehore akhoi da madugi drawback ness me ama akhoi da lehori ba sige me am sige challenge se masi mayok na ga da ba aduga akhoi gi leiri ba miam se masi yam na mabuk tapna aregi yam na mara ta na haitare ko yam na akhoi gi leiri ba khena ba differences me am se fajana akhoi pukning ta na haitare fajana taraga fajana me am si fajana amata wain tasan khomjan laga amuk mahausagi normal life to the normal sida muhanna restore torok na nabagi adom ba yamna speedy oiba khongthang me amaka yamna comprehensive oiba mongda akhoi step by step government sina paikhataba yadabagi tangai phataba adugi challenge me am tu puraga thorakpa government deba sigi government silakpa matam sida kai tawre hakanda sal akhoi ethnic ki line da akhoi leiriba trust deficit me am se masi amohan restore tawna bagi miyeng da oigani haina akhoi thajaba adugi wakhalon du da oigani na akhoi thajaba mongda ethnic line da akhoi chief minister se akhoi gi tampak tagi akhoi maitai community dagi chief minister ma khanbi ra eko home minister se akhoi tapaki maitai silinau sing dagi ama hapire eko sabchana home minister se designate toraga hapire ba then akhoi gi deputy CM ani handaki sida hanaga manada bu mongda naga dagi deputy CM ma aduga kuki dagi deputy CM ma deputy CM ani handaki lengak se sida mioi manga koi kano to bu sida wasak lo bu sida yaw khre ba ko masi sal nakal amromda BJP khakta natana NDA gi waiba alliance sabatare NDA gi waiba alliance team sishu combination si fajana dum yawi ethnic ki waiba magi balance to ethnic ki power sharing to adu so dum yawi aduga sumaina toraga akhoi semak pagi pot ama lerakpa sida maru waina sal akhoi manipur da jati kunthra ga taruk haiba taraga su naga community da belongs to jati kya no lerise nakala muram da kuki da belongs to jati kya no lerise adu khaido khaka da lem horise maite am sung pangan ko khara ka no to boda hairaga na nepali gumba akhoi teli gumba kari gumba pikpa micro communities khara si mangai reba ko adu ga elected representative yauba community da di maite am sung pangan ko akhoi jati kunthra taruk sigi manung da tei naga amasung kuki sira yam yaukra sira yautaba apikpo micro communities khara su leiri leibadi ko ado makhoi sing chi elected representative makhoi yautri ko yauti ado sumaina elected representative yaubada hairagati naga amasung kuki khaido khaga lemhori se maitei amasung panganne ado manipur da maruaina major community hairaga mayamna khangdari se ahan number 1 da population ji basis ta yengbada maitai ni ko ani subada naga ni ko ahum subada kuki ni ado mari subada pangan ne ba ko jati mari ni leiri se sigi manung sida naga amsung kuki da deputy CM amamam piraba ado maitai da CM amasung home minister pairaba ko sigi equation nama ko sigi keno ma combination nama semak pa matam sida kasai cabinet matrix se sigi pot si semak pa kan se sida akoi gi manipur da akoi pangan haiba jati ma khak sigi left out to se sigi pot si akoi manipur gi haujik lairiba challenges haiba tare akoi mayok nagadori bai nang sai mang da thabjakri ba challenges sing se ma sigi akoi mieng da haiba tare akoi yamna choba hoba ma leigani haiba adugi observation duni adugi wafam duni aduga nakalla moromda naga amasung kuki da magi waiba deputy CM amamam koi hanaki lengak sida yaumin narakanda pangan si koi cabinet part da state sigi highest decision making body ama oigadoriba cabinet part sida koi mafam ama pidaba taragati pangan sing sigi waiba akoi dignity gi identity sigi dignity gi waiba question lama arise tawi habatu dani pangan sing na maru hoina akoi cabinet bat ki demand tawri se mantri post ki damak nati ko
cabinet bat ta khoi pi da ba haibase akhoi dignity gi oiba question arise tawi akhoi warep lobagi authority da pagan community as an community ko mase masak khangbi da ba recognition pibi da ba ga chapmana ba natragana isolation to ba ga chapmana ba that kind of system amakak the ki pot series da yaura I haiba pot da ni hojik pagan gi oiba cabinet bat ta khoi gi sobi yaufam thoi haiba demand ma tawse mase I think mase am genuine oiba economic concern amani da khoina sal mamang da su kyak hanna khoi manipuri ki integrity amasung unity ga mari lena wa pham nei na bada khoi haina khre akhoina kari gom matam da naga isili nau singi right amasung privilege ki tamakta akhoina imphal da akhoina kapang namdri phowa naga sing da injustice sama leire haibada akhoina madugi damak akhoina concern oibang namdri phowa natra cookie sing the injustice sama leira haiba kana ikhoina madu concern oibang namdri phowa natragana major community khwaidagi hena masing yambo oraga so maitai sing da yamna choba injustice sama leiba matamda aikhoi leiriba communities mayam china madugi damakta akhoina kappang namdri ba madugi damakta akhoina khut thangat pang namdri ba no masi injustice ni taw masi taw haite masi taw wa hunati haina haiba ngamdri phowa kamaina manipuri gi oiba integrity amasung unity se akhoina restore torok pang ngamgadori bano haiba kan question jini aduna hojikti akhoi pangan chingda choba injustice sama leire haiba question jini sigi matam sida pangan chingna akhoi pangan chingda injustice leire na khoina hue and cry to budu nataba state as a whole pangan da sokpa se pangan da injustice sam leiba se akhoi gi hakchang sida akhoi gi khong da sokpa matam da brain da na ba phawba aduga khut da sokpa matam da akhoi gi hakchang gi body punamak ta na ba phawba nungai ta ba phawba dumaina pangan singda injustice sam leiba matam sida state sida leriba akhoi kanglu khuding mak ki nungsi jera ba ichile na punamak na nungai ta ba phawpham thokpra thoktabra haiba question si rei cha punamak da khoi kai khomna na hangat charak pagi matang amakh ni khoi pangan singi concern si ana swai matang sida akhoi JDUC akhoi NDA gi alliance amani ana JDUC NDA gi alliance amani hojik NPP lokhale NDA gi alliance ta NPF lokhale NDA gi alliance ta JDUC hojik lokhatri masi lokhat ka doribra lokhal loi doribra nakala muramda pangan singi oiba combination sida pangan singi oiba aho bom khak leire haragadi JDU gi du lokhat piraga pangan singi aho base mention be yabagi space amdi leiri yabako then BJP masa makta tasu akhoi muslim MLA ma yauri JDU da kabani adobo BJP won grabani ado akhoi gi sida sal kanagumba na misconception haigadra lana hairakpa khara yawi akhoi muslim haibasiga pangal haibasiga karino haibasi akhoi social media da su kari da su bhap ta na da badagi lana pangai haina ba yawi muslim haibasi karino hakan islam dharma chatpa masi hanjan sengdokhraba potni adubo mayam gi misconception sigi tamak khalaga inga si somuk sengdok sa muslim haibasi karino haiba kanda islam follow tawriba khudingmak se muslim ne ba haibadi orissa da islam follow tawba mi dusu muslim ni aduga tamil gi khoi islam follow tawriba tamil muslim do adusu muslim ni aduga indonesia gi muslim ni aduga tajik gi muslim ni kazakh gi muslim ni chechen gi muslim masidi islam chatpam khoi muslim hara khangne ba but pangal hairaga di ethnicity duneba mai ethnic duneba ana akhoi gi pangan haiba ethnic community manipur dagi akhoi origin oiba manipur da akhoi gi yellow furup amoina leiriba pangan haiba identity se masi akhoi islam dharma chatleba aduna pangan sisu muslim amaneba tamil muslim haiba dumaina bengali muslim haiba dumaina pangan su muslim amaneba muslim haiba kandadi manipur da muslim MLA kya lei hairati manipur muslim MLA ahum lei haigane ba aduga manipur pangangi MLA kya lei husik haitar gadi pangi MLA ani lei haine ba Khetigao assembly constituency ki represent tawbiri ba akhoi honorable MLA dumane aduga akhoi gi Lilong assembly constituency dagi represent tawbiri ba honorable MLA simane ani si akhoi pangangi MLA ne ba ko aduga JALAL assembly constituency dagi represent tawbiri ba akhoi MLA se magi maming sia Sabudin Kawi mahak Bengali Manipuri Bengali
Bengali da karamba Bengali, Assamese Bengali, adagi West Bengal ki Bengali, Bangladesh ki Bengali, Shumaina Bengali se mai magi lamdu ki Bengali neba ko. Ithini tu Bengali habi wani, aduga Bengali habi wani aduga magi Manipur ki Bengali neba ko. Manipur da khunda le taba Manipuri citizen oraba Bengali ma neba. Aduga masi Muslim neba, anuna Manipuri Bengali Muslim neba masi ko. Aduga Muslim harakanda de masu yauna MLA ohum aduga pangangi haragana ani neba ko sigi poching khotang ai mayam da confusion kitang social media da comment da kari da ma da leina ba khara yaw e khogi lop kana gum na so khoi demand to da pangangi MLA ohum gaina hairak pasu hek yaw e do adugi misconception do clear to anu sigi combination che sal aina roi ba da haijaning budi masi government ta mandatory di nati constitutional right should not go. Tawatawa ako'y masi president ni. Aduga ako'y political culture ni. Ako'y laypak sida layminari ba kaulo puro mayam se masigya oiba apun ba ako'y keno makak laywak ngaklonda apun ba adugba keno makak mamitahan bada kaulo ako'y minority kaulo singse masigi su represent tawba adugba miyoy singato minister bat ama piraga mako'y su warep lobo mafam se moy mafam piba haiba se president ti masi president se karam matamde lai ha matamda akhoi pre colonial era dagi akhoi gi ningthau palingai matam dagi lai then akhoi colonial era da lai adai akhoi gi keno gi matam da lai bharat da lai raba matung da su masi gi chanabi si lai ado haukheba matam khara se masi gi chanabi si ketang akhoi NDA gi alliance se masi gi government lakpa matam da masi gi chanabi si lepure lepu bose handak ti akhoi na sa tawjari si community gi basis ta deputy CM yela abanina akhoi isu pifam thokpa amadi leibra haibdu gi genuine concern ni piraktre dana it's okay pirakta badu akhoina khangadab se hujiki leiriba lengak sibu chalairiba adumba party lengak sibu chalairiba kanglup singa sida akhoi gi pangan singi future leitre haibase sigi understanding amaka akhoi gi pangan singda lakane awako aduna tana atopa option leiti Okay, oza yang pasan tapi kira kuigi mamang do sudu mak panja ki bahab betare hendaki cabinet minister kalak pagi pot amaka sida kuigi community singse kuigi measure community ori ba kuigi meti community da chief minister pira matung da kuigi deputy chief minister se kuigi community lem hauri ba sida pi bagi pot amaka klaba ni na kuigi remaining oina cabinet minister khan ga da wat pesa kuigi pangal community ki so am happy basi am namak tangai fa da often masi section kaya dagi habitare music na sudu mak masi yam na hapam to e habagi pot na makakti du mak fongtong na rapasulari bani adu bohojik se khalak tribani remaining 7 watli bani masida soidana maki khalak pa so oisun have often zigai ani shubaro baran se oza korohanba dagi lak cheki oza khoi jik no na form to ba khoi government sina khoi gi hojik lei bisi challenges me ama lady mo khone first to go da habitare first khoi gi chief minister gi first priority se khoi gi magna or taking hek to khra matung da ihan han boy na khoi gi media briefing bi ba matam da khoi magi first priority se khoi kanglo fani gi hojik lei ba IDP sing sigi resettlement gi matang da thabak pai khakni habagi pot ama ko so phone to ki ba lei ba habitare adubu council of minister khan ga da wali ba sing se khoi khandana lei taragadi ma ki power se kamaina chalai ga dori ma ga punna thabak tomina ga dori bani lem hori ba khoi ki council of minister khanjibang khanbangam jiba gi pose maha ka thabak tomina ga dori ba ma ki team member oi ga dori bani adu taragadi hausi fawda khanbangam dana lei taragadi ma na su khanbangam gi power se pai da taragadi kamdona main issue sida punna thabak tomina ga dori habagi posina ji live se kamai thamini yam sume jiki de yam crucial oi ba area amani ade hojik lei ba happy ba keno se happy ba deputy CM ni jesu fully sida laga thabak tomina bagi matang du oi de haitare wasak loba su keno da online da lore ko BC da adagi assembly da mifam da su BC da yaure adu ya bu du pire yam phai adu phaminarga phajana khoi gi leibak ki leiba issue jing je masi core issue jing je kamai na resolve to da ge haibagi tongan tongan ba different opinion mayam ma punjal lakanda table to kana sidi sumaina tawrsi haibagi road me ma sanabi sanabi yabam da punna tabu dawni adu tawda dana leibase hojik si leibida manga sida leise sumna ahum dang leire ani na mapan le thokre adu dar disi mi saga mi ani du khak leraga kari warep lo de no moisu tawbam khangdaba mayamam leirangani ona to ba thabak thor mayamam chili ni hojik se mek oigi ba hobadagi nongan badi ni subdagi pariksha per chacha dinga si ju thoram mayamam adum simi sagi lakane ba adu gi defini kanoji am oiba khoi gi amna difficulty
oiriba situation mayam core issue jingji lokose hai taragadi ngasagi akhoi jalana su hai thambiduni ngasagi punna phaminaraga equal participation amakak changieba different opinion mayam ama lauraga punna thabak tawminaba haibadu pulap konjan mama changi adudai khoina lemhoriba pangangi MLA sing dagi ama hapa ise masi hapada makoisu opinion ama ngasagi manipur gi irang sigi matangda khoina warep lorko matamda moisu participation to kadoineba sigi development to pada khanab yor kadoineba adoidi adumaina participation ju yamna balancing oiba participation ama la kanda punna warep lo du yam ngai gani haibaduni aina su thamjani se adugo loina aina mu thamjani se aikoigi atuba matamda hapa haibasi yamna aikoigi mangda taraga leiba cabinet si yawdagadi mapung phadagadi thabak tobang moidabanina madu khalaga hapa mayamgi parameter mayam ma oja keno su pa menu panbire ko palibidu da ngasagi ay mo hanjan jaro ge adugi criteria mayam do khari yenga kanada apabasu oiba mayam gi su khan mangamba aduga chamana ba miyeng da thabak tawmina ba ngamba mising khala kanada khoi warep logo damni athu matamda cabinet ki keno si awat pa member sing je hapama yam changi cabinet si yam thuna chawthon ba aduga awat pa sing hapchalak ba adugi thabak si yam athuba matamda tawgoda ba sida hojik leiriba policy koi leiriba honorable chief minister sina masi warep logo ngamba gi thakta magi oibada madugi gatsam da thabak tawbam ni change ba madu ngamdragadi sida decision lo busu ngamoy kudumoina yengsi khoina hoji home minister gi ni state ki subject home minister hoji deal to doini nan gi chuchampur gi rang ama mob ama tawi haibagi chalak padamda khoigi honorable kenona minister na govindas konthau yamna dum situation do control to khore ka haire ma response to reba sumana tawbam to ko mayam to du yam leiri adu ngasai gi state ki leiriba jingsida in aid of the civil administration da mateng pangnaba tharai neba central paramilitary forces and the army jingse adu moi da mateng pangnaba lai se da moi ni yengaga dum leireba ngarang na ke ngasi su ngarang su nan su nungoi kap thari haiba ma pona ma yawi adu su kamai to yada army na paramilitary forces mem na sil tor leba area amadagi neba kapai se nungoi kap thari se adu kapak kana da kari gi kapai no haina yengana da moi kaphali si maram ma leyeba kapal am lai kan da jale to bra so ni khud halak pra kapak pra yeng doi ne kapak ta ga di madu combing operation to doi ne ko na example ma koi khang re ana tapak to operation to ri ni keno da khoi gi saiton gi kanu kon da bom pokhai ba gi torok pa madam da hairok to operation cha thari ne yeng ji ko aduna sida lei ba adu gi game plan am khak yaw sin da ko min loi to wa ta ne ma se swai da to ba na te aduna yam lu do so ja ngasai MAIBON pawai hai gi to adu yam chum meaning asagi asom dei loba warep se sina thabak adum to le legadi soya ro hanegi PR government duga then previous government du sapmana ne they cannot resolve all these issues si amta issues resolve to sungo moy aduna maduna tabida aina thamjani se sigi leiriba cabinet colleague se sida gi leader oiriba honorable chief minister se si sina kedang guts leina haimum chame this is our state subject don't take any advantage sigi due advantage to Laura Canada aikoi sida no koi intervention se tawkanu this is our duty to perform and to enforce our law and order gi lairiba koi gi enforcement agency mayam se aikoi masi matong ton ba koi thabuk ni sida state ki list ni the concurrent list or ga koi khanasi the union list no edum tawjago haiba se fazna haiba macha khaina haibam changi ba aduga noina aikoina ngamda kana noi digi mateng pang lower ke adu noi suggestion tawro koi da mateng pango se du hai ga dong ne ba adu hai dinge yaroi aina ayi sumai thamjage aduga loselak pada ina haijening ba se athuba matam da expansion tawbiu expansion tawbo matam da koi gi yamna kitang hai singba wakhan ta na hujik matam ji da kaisu anoba project tawbo matam da keno semaga project tharga center dagi paisa lauraga tharaga to matam da tha taruk tare adum changmani apup torpada thabuk chuba kaisu nang horoeba sen kaiba nang horoya dom da ko thada biranu laibi core issue sing ji da ko thada biro aduga mathangi tamgi election si yam naksale aduna adum da tobira kanda lebaki apaba thabuk tobiro aikona expectation mayam ama thammi handaki laiba combination ji da adubu ngasai gi
पुन्ना इंटेक्ट लेरगा कोई मफम चाना पुन्ना फमिनरगा कैबिनेट से फिजिकली अटेंड तो याननबगी सिचुएशन दुदा तौमिनर कांदा थबक पुन्ना तौननबा गवर्नमेंट ऑफ इंडिया न सिनबियु नतगरी कोई अवाबसे अदुम मखाता सांगदर लेगिनेना इ सोयना लास्ट थमजगे ओके ओजा याम फसन थबिख्रे खोगी लेरिबा सिचुएशन सिना मरु ओइना खोगी प्रजासिंगदसु यामना कंफ्यूज ओइरे हाइब तारे दम हंजन हंजन सो दम हारगसु लेरबने खोगी प्रजासिंगसे होजिसे गवर्नमेंट से फॉर्म तोरे अदुबु गवर्नमेंट सिदगे कोइना एक्सपेक्ट तोरिबा मैमसिगा तोरकदो करम मओंग तोरकनी हाबिसु प्रजासिंगदा दमक चममनबगी पोट अमखक लैबा हाइब तारे मतंग से ओजा मैबोन लाक्चगे ओजा कोइ होजिक लेरिबसे कैबिनेट सु एक्सपांड तौतमने कैबिनेट बैटल ने होजि तोरिबसे कोइगी गवर्नेंस गुड गवर्नेंस लेबसे प्रजासिंगना पामी बट अदुबु होजिक कैबिनेट बैटल तोरि होजिक गुड गवर्नेंस की पोटसिम होजिक खंगबंगमदबगी पोट अमखक लैबनी लेमहौरिबा मिनिस्टर सिंह से पिरकदोरिबसे कोई करम बैसेस ता पिरकदोरिबनो हाबिसु खनबंगमदबई पोट अमखक लैबा सेनियोरिटी दा बेस तोरगा पिरक तोरिब्रा नत्रगना करम मोंग दा पिरकदोरिबनो सेंटर ना ओइना खलकदोरिबा गसा ओजाना जाबी किबा कोई सेंटर ना दुमक खलक याबगी पॉसिबिलिटी याम चाउन लेबा हाब तारे को इवन चीफ मिनिस्टर बाउता सेंटर ना खला कांदा कोई लास्ट अवार्ड ने कोई गवर्नमेंट से फॉर्म तोरखिबसे बीजेपी की सेनियोरिटी दा मेंबर सेनियोरिटी दा यंग तारगदे कोई थोंजो असेंबली कंस्टिट्युएंसी के कोई एमएलए थोंगा बिश्वसिसु कोई बीजेपी के मेंबर ओइने दि माना सेनियोरिटी दी ओरिबनी महाक मसी मादा पिरकदोरी ब्रहंत्रगना माज पिरोइदोरी ब्राबिसु खनमगमदबई पोट अमखक लैबा होजिक लैरिबसे कैबिनेट बैटल ने अदु इतारदि कैबिनेट बैटल से लोइज फावबदी गवर्नमेंट से खोगी फुल्ली थबक तोबा ngमदबगी पोट अमखक लाकदोरिबने ओजा कमाय थमिनी से कैबिनेट मंत्री होजिक पिथोकदा बोवाली बा से एकोइना सुम यंगमी है एकोइ होजिक मक्ति एदी थूना पिथोकदा मानदे मरमदि सेंटर ना हायरक ट्रिफाउ सिदी ऑनरेबल सिमिसना माय कुसीदा एक्सपांड तोबा लकिबने सिंग पिथोकपासे ngongada मानदे एटलीस्ट माना तोजरगसु सेंटर की अयाब लौखिनी दुगा सेंटर ना हायरक ट्रिफाउ ngairसु हायरक ट्रिफाउ ngaखिनी दुबो थूना एक्सपांशन तौबनदी चुंगनी दुबो ऑनरेबल सिमसम ओइना सेंटर द प्रेशर बुदी तौंगनी थूटदी का प्रॉब्लम लेरनी हैबसे अजुदा हायरक्तबा अदु लाइरी असिक लेरिबा सिचुएशन सिदा डिले तौबा हैबसिदी एकोइगी पुनमक्की गवर्नमेंट गिसु प्रजा गिसु मांगजबनी मसि खल्लगा एकोइ सेंटर ना बु ओइरे दुगा ऑनरेबल सिमसगी कैपेसिटी तो ओइरे कैबिनेट पिथो पाइपसिदी एदी खर थुना पिथो हम पामे मरमदी मसी होजिक लेरिबा असिदा थेंगदबगी मतिक एखोइगी मणिपुर की सिचुएशन सु सोकदब लेबा अदुगा प्रजागी वखलोंदसु काइनोमा ला असुम मांगी वखलोंद सागत अदुना अरांबोरसु अचुमबोसु सागत मयाम अदुना यानरपम तंदा प्रॉब्लम थोए मसी खंगना खर तब फै अदुना हौजिक लेरिबा इशू सिदा हौजिकी सीनियरिटी हौजिक हाकी बुदुमना सीनियरिटी द यंगलगा पीदोरिरा हासु चुम्मी सीनियरिटी द मतिक चाबा वखन खन मंगंबा अदु तुंगी उबा मियामबु अमखक्त यंगबा मिये यंग मंगंबा लीडर अमा अनिदा दि सीनियरिटी द यंगसु पिरपसु याइका अदु पार्टी गिनिना मसी द अखोय यामना अखोइना हाइरुरगसु पिफम थोप मी सि पिफम थो यासु पार्टी न पामददी अखोइना खलुसु मदु पिरोयबा अदुना मसी देने ख्वाइ दुरिसे अदुना ऑनरेबल सिमसगी वखंदा आइगी सासोन तोमिनगदबा एमएलए सि मा ओहेदी अखोइ खुसाबी ओरगा तोरगा लोनमक्की प्रॉब्लम सिंगसि शेयर तोरगा कोक्सों सिनरगा तोमिनबी याय हाइबी वखलुंदा ऑनरेबल सिमसगी वखलुंदा खलगा माना अंगंबा थाक्ता मान कैबिनेट से एक्सपांशन तोरगा पीबे याबन पीगदी खरफबा अदुबो सेंटर ना पामबगा उजिक लेरिबा सिमससिगा पामबगा खखेनरगा अतोप माना पामब नतबा सेंटर ना पामे हापप म्यामदुगा ऑनरेबल सिमस उजिक पूरी बसिना मुगा चानद्रदी मजुसु अखोइगी मणिपुर प्रजा मणिपुर गी दबक गवर्नमेंट गी दबक्ति मजुसु असोइबा मु ओइदोइनेबा सासोन तबन तोमिनबी यारुदबा अदुबो चीफ मिनिस्टर ना खांगलगा आईगी सपोर्ट तौगदबा मंत्री से मा ओरदी फानी ना खंजबदु मा फ्रीली
toroga khalalaga nangi khusabi do khalo an center haraga khalaga toroga di henna mara state po government aduga manipur gi punma hojik IDPS ki awaba tariba myam aluga hojik ki kang ani gi changna baya ya de wakhanda changna biya su magi thamoi da phao buduna aki buduna changna pangam dan reiba si punumak si hariba simse gi da free oina tawharagadi madu khallaga mantri piba taragadi moi khadi phagdabani adubu mantri ga sim hojik piya kadaba singji center ni piragadi honorable simse hojik pariba simsa siya sana do piragadi kamani cabinet do dum difference to ani opinion difference to ani some duga head difference leiraba adu di koksung sina basu walani adu maji mukhui masen do walakpa koksung sina basu walakpa amaga mantri masen che samnabi adabam tambadi kana gi mangdu ino mukhui gi mangdeba par manipur gi mangheba aduna masi khanglaga aidi pitho haningi ado delay su to haningde aduna hojik ekhoina yingda basidi hojik tawriba MLA mantri singsi cabinet mantri singsi imphal da lakpa hojik deputy chief minister outside state ta wasak lokiba Delhi capital da wasak lokiba ado imphal lakpa da kai problem leite mana kiba lido ekhoi imphal da lakpa da ki ningai leitre mana mukoi masenda kibudi yai hoi de moi masen da moi ki mani adodi ki de won phom imphal la ga ne na ta na quarter da fajana le ga sason to budu na di tung gi ba mukoi gi jati gi su ko tung gi phag da ba manipur gi su phag da ba imphal la ga quarter da phom la ga fajana leiba pami da hin ba pami aduna adu punumak ase asoingam thok tan ba se haribo gom ano government na ro mak risk lo ga ka chap chan security do lega adu aina khanmei hoji khoi hoji ji makti imphal da asigi yamna communal gi da leiba jati leiba gumna khaliba myam de khanbi ranu ya peaceful oiba imphal oirabani adu kana amatana asida disturb to nge leitre mogaina harau na la laga sasun to budi yabiu hain sei haje duga anoba mantri pigda ble su madusu logiro loga infanda leiraga sasun phajana nusi sana leisi natradi ai fai haisu to am pham leiraga sasun to ga di maduna tapudi ekho unity leitre irang leiri haibata ajodi irang leiba state ama haina kamaina takani hamdanda mantri miyam phapumi ade MLA miyam pumi ade habuduna manipur sida irang leirina mipum khuding maka ngambada sumngenewa ana irang leitre sakara nobula hardi mantri bandol sin infal la piro akoi koki jogi dagi logudor ba mantri wasak roki ba deputy chief sir adu singju lo infal la pio na asige north east ki TV kothang ligi request away la pada ke isu problem rei roi adubu hojik ti mokhoi gi danger oi bese kai no within the moi group da oi rabni na reward for thopale rabni na adu di ma pa le ga di moi life set to roi okay ba soingam outside the level tumda soingam thodi kana gi leaks no honorable sim se leaks aduna nangi mantri do phawna control tabungam de hairni adu imphal le dabani na moi kai position le di khang dabani na majuda soingam thopam numda manipur gi simse da muk taina doini aduna simse na hawdo piraga adu manipur praja punumak na civil organization punumak na man anoba sarkar da support pajan toraga hariba ka difference le diba punumak asisu mantri miyam MLA miyam se infan la raga assembly federal famlaga manipur gi khoi gi kuki gi shu naga gi shu pangang gi shu metai gi shu punumak ase kai lege hebta tana budo adum tamda famina ga tana view amagi online da ha TV da ha ka chum tawba sum toraga adum bagina taba maduna ta isi phausi di manipur te ing tap le na haing de hoji ji sakare bisu ing tap le haing de mamdi emire khra yo pa ngam dre ba emire pulap pusin ba sangi center da haina ga su pulap pohan na potoi pame aduna adu kha khada khoina yengsi aduna hoji ki aroi bedai na thamjani mo matam slaitre adu aroi bedai thamjani bodi hairiba 2022
23 3rd May da gi awaba tariba misimina thokraba imung IDPS sing aduga mai kai thaidok rasakhiba punama hoji chu leiri yaragadi government asina kauraga infan da hoji example pija ge mafong khra khoi gi new lambuleng kum leiba aduga khoi gi infan manung da khoi lampen da kangde bazar se gi khoi atop top da ma gi mai kai kai su so yam yauri singkhiba kuki sing adu singdo kauraga leihen biro maduma government list lo biro aduga more da khoigi sahu daba yes yum ching hanjim ya bom pham re identify to hoga khoi mi tai sing chu changhan biro swasa pursu kha changhan biro aduga chang ya daba sinuna kamane to gni habido risk lo government india government gi aya ba lo ba da khat da changum du ni idu swasa puga more ga kano gi aseni sidi Morega swasam pusi center ki aya bloga center na risk lo kan da sang ngam dui ni infan di state government na je hari bo on chief sana thamoi sengna ko boda la poda kai su problem mai tre lo we ko adu bo som chang da badi center ki na aya pham ka pi ba sangi state government ga adu ma ai haijaningi thu wong tam da asi cabinet allow thu piraga matam slei tabni delay hek to boda February roi do re already Thatra mukha tangare thatra nungda muka October swai de muka election ko conduct so ani adu tha kya jano koina miyam gi mak siba to uturiba aduna masi marta koina afaba amakha to hona bagi demokta athubuta hoji hariba koi gi pithok ya ba aduga pangan sing desu bifam thopa regadi request to biro center ni yadra mogi party ni yadra so amadi pije ge masi koi gi situation ni yadra bagi ni habdo honorable simsana khar list lo ga to biro ge hen phai na thamde okay za ampesan thambi khrai koi gi cabinet koi gi minister pi ge da wali basu yamna athoba matam da pira kanda koi gi fully koi form to ki ba government now full wing da habitare koi gi Tabak Taubira Kanda Manipur ki Lariba issue sing se han resolve to no bhana bidragadi khoi Manipur ki praja sing se to ki meti wa habitare khoi matam su yam nama leitabagi pora makak leiba 2027 dadi khoi election lakadore bani now zik February ozana zaibi ba khoi February shi logadore bani na only 9 to 10 months sumai katangara bani na Manipur ki irang sisu mainly Manipur ki praja sing na government amakak form to pa mi su Manipur ki lariba conflict se yamna thuna resolve to ra kanda khoi Manipur da peace leirak na bagi damak da praja sing su government amakak athupa matam da leiba pam ki bani ai lo shilakpa conclusion point se oza jalal da lak chege oza khoi oza mai bona chabi ba be tare khoi Manipur ki lariba conflict se khoi normalcy fully normalcy hanjalakpa ngam da bagi pot se hojik forward dum lay bani national highway sing chat pe yada bagi pot leiba even na hoigi newly formed to government sida bo khoigi mokoi manga khak hojik wasak lokra base bawta punna physically hoi phamina ra kanda khoigi waref lomina ba khoi cabinet mi fam ba phobang ngam da bagi pot ama khak leiba adu itaragadi kamai tawdana Manipur gi leiba conflict sida khoigi normalcy hanjalakna ba thabak tawgodori bano habagi pot ama khak su leiba aduga yam number oiba makhangna khoi cabinet minister award pa koi khan jibagi pot sida koi former chief minister sina mu cabinet minister pirakadori bram mahaki situation amu kamai tawgadori bano habis so ji khang ngai ba question ama khak su lai bani koi MLA sing sida koi ministerial post te pirak taw matamda koi gi lakadori ba election sida mu party change taw khidra habagi nungnang ba so mu party da su lai ram moi haininga leite ha batare adu itar housing for ba zu khandri tawgada ba thabak de to ki matik what li ha batare koi praja sing expectation nga sai haizagi bado praja sing expectation atokki matik thammi ha batare handagi stema iba government sida adu itardi housing for the laiba koi topic to sunam da ba koi cabinet metrics in the new government ha batare housing for ba khanba ngamde expand to ba ngamde kayam koina leigidori bano habisu khangba ngamda ba tawgada ba thabak sida suki matik yamba karam kana tawgidori bano matam di leitrabani oja kamai thamini ngilo shala point hozaki lairiba cabinet ki metrics se tasengmadi akhoi cabinet mantri chief minister tharaga mioi manga amadi wasak laukre masige manungda koigi BJP aduga NPF NPP koi yaukre ko NPF tege deputy CM oina koi kano yaukre dikho yaukre aduga kano dagi NPP dagi
ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ MLA ꯂꯣꯀꯦꯜ ꯌꯥꯎꯈ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏ 5 ꯂꯩꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯁꯤ 23 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯕꯅꯤꯅ 8 ꯋꯥꯠꯂꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁꯟꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯛꯄ ꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯗꯒꯤ 2 ꯑꯃꯒ 8 ꯁꯤꯒꯤ ꯃꯅꯨꯡꯗ 2 ꯃꯈꯣꯏꯗ ꯄꯤꯔꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯃꯌꯥꯝꯒꯤ speculation ꯍꯥꯏꯇꯥꯔꯦ speculation ꯑꯃ ꯂꯩꯔꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯤꯗ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯝꯕ ꯑꯩꯈꯣꯏꯒꯤ 2ꯁꯤ LM ꯈꯧꯇꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯉꯨꯔꯁꯥꯡꯂꯨ ꯁꯅꯥꯇꯦ 2ꯁꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯐꯝ ꯄꯤꯔꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ speculation ꯑꯃ ꯂꯩꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ NPFꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ NPPꯗ ꯑꯃꯈꯛ ꯄꯤꯕꯒꯤ ꯀꯩꯅꯣꯁꯤꯗ ꯄꯣꯖꯤꯁꯟꯁꯤꯗ ꯌꯦꯡꯉꯒꯗꯤ ꯀꯣꯂꯤꯁꯟ ꯄꯥꯔꯠꯅꯔꯗ ꯃꯥꯁꯨ NPFꯁꯤ 3 ꯀꯥꯕꯗꯣ 3 ꯀꯥꯕꯁꯤꯒꯤ ꯃꯅꯨꯡꯗ NPFꯁꯤ 3 ला ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯁꯨ 2 ꯄꯤꯐꯝ ꯊꯣꯛꯄ ꯂꯩꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ नत्रगा मंगोंदसु अमा नत्रगा NPF की फिल्म दुरे यंगदे अमा पिफम थोई अदो मंगोंदा अनि पिरकद्रा हाइबगी स्पेकुलेशन जो दम याम लैनरी कुकीदा हुम पिरामिना मखोइदा अनि कनोदा अनि भावदी मोइदा सु पिरखिगद्रा इन स्पेकुलेशन लैनरी सुमाइन लैना सिगी मनुंगदा अमुका सीनियर BJP की MLA सिंह लेहौरी सीनियर BJP MLA सिंह मरुआइना विश्वजित लेहौरी राधेश्याम लेहौरी अदगी स्पीकर सेटब्रतसी स्पीकर ओइना दुम लैदोइरा नत्रगना मंत्री ओइना इंदक तोरकदोरिब्रा हाइबगी कनोसु लैरी वाफमसु लैरी अदुगा नकल अमरोमदा अखोय RK इमो अदुगा रामेश्वर रघुमनी अदुगा कराम श्याम अदुगा जॉय किशन रविंद्रो अनीको हाइरिबा सिंगसी सिगे मरक सिरगी लेमहौरिबा मिनिस्टर बाट अखोय कनोसे मरी हाइबतारे si khaido khraga ahum amadi nagada kukida ama ani ama nagada ama unga piraba ahum chakhragati lemhoriba mari se husiki hariba mayam sige marakta kanada lakadon haiba speculation ju lai sigi on the another hand sida akhoi gi pangan singi su akhoi gi mihut ama yawhallu haiba sigi issue se lai sigi marak sida center na si posing si center da loina leramane na akoi khali abna hojik hoi center da base tauba center da kano tauba adumba political party singna lengak semba matamda akoi ahan bagi chief minister si wasak lawraba matungda or magi cabinet koli khara wasak lawraba matungda मंत्री एक्सपांशन से हेक दिल्ली दा चलगा सेंटर ये लुसिंग वसिंग फामिनरगा अमु हाला मतुंग दे हेक चाउथोक पै चतना बिसि हंदा किसिना आहान बबुदी नते अदम कांग्रेस की मतम दसु अदम तौबा खोय अदम थेनखी तेतै मतम दसु तौबा थेनखी रीजनल पार्टी गुंबगी वादी साइड अदम लोइसंग्रानी को अदो हौजिक सि खोय चीफ मिनिस्टर से सेंटर दा चलगा सेंटर की लुसिंग बसिंग फामिन मतमदा सेंटर की वाफम सु लैगनी तबतबु चीफ मिनिस्टर की एडवाइस सु चीफ मिनिस्टर का सु वातानबगी तंजादी सुंसोय सोयदना पिरकने ना खली अदो पिरकत्रगा सु चीफ मिनिस्टर ना मदुगी तंजादो लौननबा होना बिगदबनी हाबो सिगी वखलोन सि अखोयदा फावी मरमदी स्टेट सिगी लैरिबा अखोयगी कनो से चैलेंजेस सिंग से मसे मिट तौननबगी दमकता थबक तौगदोरिबसि कनानो हायकान चीफ मिनिस्टर थबक तौमिनगदोरी से कनानो चीफ मिनिस्टर कने कैबिनेट कॉलिक्सिंग से मदो नसा वजाप माइवनसु तापीखरे चीफ मिनिस्टर का थबक तौमिनबदा खुचागदबा मागा थबक तौमिनबदा हैंडी ओइगदबा मागी कनोसु दरकार लै रिकमेंड सु दरकार लै एज वेल एज मखोइनसु ऑब्जर्वेशन मखोइनसु ओवरलुकिंग अमा अखोइ लोइनमक कंपोनेंट मयाम यावहनबा मगे पार्टी गिसु अतेतै येंगदबा खन्नगदबा एरिया सिंगदो यावहनबा कैदौबा अदुगा मरि लेना बहिरम सिंगदो सेंटर गे लुसिंगबा सिंगनसु एडवाइस तौबा अदो चीफ मिनिस्टर गी वासु ताबा अदुगा असेंगबगी चीफ मिनिस्टर गी एडवाइस तो ताबीगदौनी अदुगा सुमाइ तोरगा फाइनल सेटलमेंट अमा चीफ मिनिस्टर का सेंटर की लुसिंग वसिंग तौमिनर मतुंगदा थोरा मतुंगदा कैबिनेट एक्सपांशन की थबकसे तौबिगदामनी अन मसिसिदा अखोयगी मियाम द लरिबा मियाम की एस्पिरेशंस मियाम पामजरिबदी अमा बोयरे मना मनिन नाहन बिरानो प्रॉब्लम थोहन बिरानो अखोयगी लरिबा मियाम से मसिसि अखोय कंपोनेंट सिंग से सुहननबा होना बिरो इथनिक की वइबा लाइन दा तौररोय मागी वइबा
tonganba magi thawak tawminabagi kanodu de yeng kanda adu khaktang da tawrani hairagasu itniki line da tawdo boiraga di fabako adu itniki line dagi lawkhalaga deputy CM pibagi tangka ama la akanda somnakanda community amalle kano to bhaibase isolate to bhaibase masidi injustice ne akoi haibase akoi pan singi maikai dagi feel tawgani maduna maram warakanda ikhoina hana mamang da su khoi haina khare haujikti politically akoi gi missing sisu adum tangai phatana position nama lorakani maramdi magi sarkar sem lengak sem bada akoi gi mafam piroi da akoi gi future lai da mafam du da akoi na mandate pi ga do se kamai pi ga do no Yes. mase it's a big question to the BJP. It's a big question to the NPP. It's a big question to the JDU ko. Hariba singsida akoi achoba question nama lakani. Aduna maram warakanda masigi pochisu center na yamna serious waina lorakani na khali hariba mayam si yenga kanda akoi center na kamaina firep lorak pa haibdo akoi yengba tabani aduga akoina madugi matungina lakadoriba lengak sida akoi yamna positive waina akoi mayam se fajana cooperation pira kanda lengak sina su khitang guts laina center si darkar leraga di convince to ngamba convince to boda chumna chalatra uphawda magi oiba miyam sigi interest da khongpham chetna lepakanda mukna ba darkar lera phawda mukna rak pangamba that kind of political leader ama haujik nongna akhoi chief minister oibiraiba yomnam khemchan gi mafam dagi akhoi gi miyamna mathau tai akhoi miyamna tumaina asa tawi hawa pham simsu thamjake aduga loinana akhoi hujiki mangda tariba outstanding issues meyam che resolve to na bo hot aba matamda akhoi se chalsim tanga I last way na supplement to Okay, okay, akhoi pangan community as a neutral community as a cementing community in the midst of this ongoing conflict hai tareko akhoi se suffer yam to hrabani akhoi se akhoi waring community nati haiba taragasu akhoi mi kya handaki irang sigi manung da sigre akhoi mi kya akhoi hardship mayok na khre chai kya cha khre akhoi mi sing da provocation myamam thokre stereotype myamam thokre that kind of things myamam thokre akhoi mi sing sina singda hause loina akhoi gi leribo officer sing employees sing sing the service story se mayamna khange bani duga akhoi lifeline sira akhoi tumba chaba khangdana akhoi mi sing se irang sigi marakta service story se khange bani na leipak sida leirabani na leipak sigi awabada akhoi saruk wai nungaibada akhoi su nungai ga dorini adoi taragati leipak si nena tana akhoi leriba kanglu phur mayam sigi nungsi chana ba ma puraga chawkhat pagi maikai da thabak khara torokna na bohna bada pangan community su maduda thabak tawna na bagi mafam pi ga tabani warep lobada wakhan na bada mafam pi ga tabani have say it's a genuine question from us also she center na akhoi sungsoi shwedna tabi na bagi damakta state ki leriba political leadership na commitment namaga loina na leriba challenges singa se resolve tawna na bagi wakhalonda lengak sema ibani na thabak taw kadori bani na sigi ahoba sim su mention bina ba thabak taw birak katra ha se akoi mayam gi expectation ni aduga loina na haujiki siresida akoi gi economy gi oiba leriba education gi leriba ate lack of development gi leriba issue sing se masisu akhoi hoi khitang yumnam khemchan gi leadership khala laiba no government china scheme ama ni adigi road ki kari gi amagi aragi akhoi gi election panchayat ki election tawna na bai khon effective oiba speedy oiba masu saaf oiba decision kharati adu gesture akhoi gi miyamna uba phangi masi am phai adu aina miyam da su ai masi da appeal tawningi dol gi wanati amagi wanati akhoi di CSO da su leijabani akhoi political bias adu gi wakhalon su akhoi da leijate tawtabo laiba akhoi anawa chief minister sida kanagumba na negative oiba wangang ba kedoba amama tawba yawi madu tawhanning de yaragadi it's too early to say anything against the this new chief minister ko sira koi wangang musi kitang phatte akoi myam solidarity pimina se do waza phawmina haibo pham do yam han su endorse to jake kuki chili naw gi su leibiriba akoi kano singsi akoi gi ngorsanglu sanatena yamna phajaba statement ama akoi pirai akoi
center da leiba koi ge newspaper amada piba interview mali media amada piba interview mali aujik leriba koi ge separate administration gi oiba kuki issue se masidi akoi su kanglup na akoi ge demand tauba su kanggu gi oiba issue amoina wari sana bagi thau chathari ba ko now masidi matam khara changgadaba matam sangna changgadaba issue amone ekta thuna loisan ba yaba na te ba ko loisan ba ngamoyeba adi marak treida akoi tongan ba makhal gi akoi dialogue yamom khak darkar leiriba si resolve tawdri phawba lengak leiroi haiba taragati lengak semba yaroi haiba taragati lamdam sida leiriba health ki issue kanan tawbi gadoriba ari lamdam sida leiriba education gi issue kanan tawbi gadoriba lamdam sida leiriba akoi gi tongan ba akoi gi miyoi bane hingbada changba mathau taba issues me amama leiriba masi lengak leitragati kamai tawgadoino center da leiba center gi PR government asinati akoi leriba kano miyam se miyam gi popular government yautragati akoi leriba miyam gi awab se kokna nabagi oiba speedy oiba thabak se uraroi haiba madu khangbadagi akoi issue sing do surrender tawbanati akoi lengak sida yaura matung da leriba issue sing se masi akoi fajana wakal taminaraga resolve tawna nabagi lambi da lakna nabaina poste poiba bain namaga loina thorapani haiba famse masam na lebak macha taba yamna phaba adum wakhalon amani ano kuki silinau irang akhoi sira pende haidana irang hobiba kuki sinau singsu akhoi na violence ki kari gi ama magi yamna khoi aggressive poiba adumba movement kari kara tawba khotpa yaragati akhoi yam humble appeal lama akhoi kuki sinau singda su tawjaningi akhoi masi kharas restraint tawsi self restraint tawnasi pen daba kai tawba leragasu madu akhoi lengak sire siram tang chance sama piraga akhoi mayam se fajana akhoi cooperatively collectively akhoi coexistence to leiminna ba akhoi mayam se hingminna ba akhoi leriba issues mayam se resolve tawna ba lengak ta chance samuk tang de PC aduga akhoi mayam ketang akhoi pen de haiba nungai te akhoi yaning de haiba do phongdok piu kaisu kaiti tawatabu akhoi yam aggressive oiba yam violent oiba adum movement di yaraga de restraint to view haiba se akhoi masi jo humble apilama akhoi kuki sinau singda akhoi with due polite and sense of brothership ko brotherhood ko akhoi sumaina appeal tawjage aduga nakal amromda maitai gi leibiriba political leader singsina su khital wakhal chauthok piraga aigi kano cabinet part natragana aigi oiba position madudagi di hena leipak sigi oiba apunba collective oiba akoi political journey ma chatmina nabagi wakhalon sine hena maru oi habagi wakhalon da khanbira kanda leiriba akoi kano myamse awat pa hoba myamse masi makeup tora kanda akoi athuba matamda leipak se shanti hanjalak nanaba akoi myam gi coexistence hanjalak nanaba lambi sida paliba government siga akoi amata oiba mong da fajana thabak tawminabagi wakhalon du thambio political vendetta gi oiba ari mamang da lengak semtringai mamang da magi adum chena khiba lamjen gi kari gi amamagi vendetta gi oiba kano leinaraga su madugi myam do thaduk naraga hojikti akoi cooperative oiba approach abada punna thabak tawminara kani haibagi thajabadu su thamjage aduga akoi myam su praja sing su loina akoi pungning je phada naraga anoba lambi ma yengminaba chume haba famse aroi boina thamsake okay ozazala yam phasan thambi khre khoi gi form to kriba khoi gi government se khoi gi form to ba kui tri numit tarani for fadri chief minister wasak lo ki basu yamna khoi gi kuidri habatare maram aduna khogi chief minister oina wasak lo ki ba khogi yamnam khemchand dagi habatare praja singna aduki matik thaja base sauna thambaga lonena khogi manipur government amakak semak pasi praja singna su yamna mostly welcome to kibani adubu hauzik leri badi khogi cabinet minister expand to dabagi pot se khoi yamna thuna expand to bira kanda khogi kana masida karam minister pira kana manipur ge hauzik leri ba mangda taraga leri ba core issue sing se yamna thuna aten matamgi manungda khogi government sina magi matam se lojikanda fully manipur da national highway sing chatpa yahan baduga conflict hoi base fully ekoi normal sida hanjalak pangam na ba idp sing masa gi mayum da resettlement do bangam hanba si makni praja sing na yamna first oina khogi praja sing na pami ba government gi expect tori base masi maksu yamna thuna khogi torakani haba thazabado golone na khogi ngasi talok kitharom da mapung fan bagi da maksu oja jalal oja maibon amadi oja korohanba thagat pa phongdo chari mata sida notice window na sandok saba notice talok rishin jari ming tabiri ba singbo mukhanna khurum jari
Northeast Window meaning tabiriba mayam punamakbu taramna okchari hauzik mapalamgi thapaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pizariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pizagani loinana accommodation and transportation pizabata natana medical and insurance su pizagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamjabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamaral gidamakta 7005273217 natraga 9366230077 natraga aikogi office Northeast Window TV building hata New Chekon Road ta lengsin birau Haksan Panatamgi Hairabadi Iram the Masimakta the Laiba Khwaidagi Paraba Hospital Singi Manunda Ama Oiriba Babina Hospital Lizari Mapamasida Thazaba Yarabamadi Selyam Changana Specialty Kunhen Badana Laying Bagi Kudong Chaba Pizari Pediatrics Cardiology Cosmetic Surgery Amadi Specialty Makal Maka Kayada Aikogi Specialist Singna Marik Chumna Thawai Hakchang Yauna Laying Jari Aduna State Wangada Muk Karigi Chatlugani Aikogi Manipur Hojikti awang bathaki healthcare fanglabada matam mangan biraganu sel hena tingin biraganu aikogi specialist singdagi malengi apaba thaki layen patak yumpam oiba service lobiyu Babina Hospital where who meets compassion aku pamarol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikogi phone number 6909390666 ta call to birau Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyeng changlakli VC nursing loiraba chahi ahumdagi tadana experience leiraba miyoisingna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupamalo gidamak makada pizariba 7005273217 natraga 7005063196 ta contact tabiro natraga aikogi office Northeast Window TV building hata New Chekon Road ta lengsin birau